Ahanba Maktada Salai Story Channel gi mahut sinjaduna Panthoi Mangang na mayambu taram na uksabaga loinana ikok no na khuirumjari. Ngasi su mayam gi damakta nungairaba phunga wari ama puduna lakjare. Wari asigi mamingna Changyeng da Ningol Leima. Wari asibu ibirakpana Rebika Elangbam. Hauzik mayam gi maphamda wari asi khudol tamjari mayam punna taminarasi. Namidang wairam oiram dagi tanjani. Namidna chingya thanglakpa usek waya kayana mayum maikaida paina khiba. Angauba leisil mangonda ngangtak tobi nongzabi mana phudorakpa kayada phajakraba saktamno. Ahuba singi pukning wakhan bu singsinduna mitpham hongningdaba tanja haibaduni. Liri liri sitpa malangba magi sahumna purakli. Pukri mapan leisa tamjari bikabokli magi nungsiraba leinambu. Maikai tara sinthungna. Lairang magi nungsiraba leinamna sonthanraba pukning hakjangbu itek tekhathan biduna kayada maka lamlaba matamno. Tanja asida amaiba purel khutta sejai khara pairaga yamna pukning changna yengduna leiri machina dudasu murum murum sonjai thongalomda yenglaga kaidawri bano khangdrine madugi angang ani dubo ngarang na laklaroi hainasu haidoklamba mayai haiba aina makhoi bu ngairakliबasi phanadi makuire namisu ta khidawri ne hojikti mahai tambada onthokna mathwai changdeda makhoise ningolna ipa ai laksariye hai ningol karino hojikta laklibasibo kharangana lakpa yadabrane na khoi mami oiroi ko na hai tambada aduk thwai yaudi na sangdi adunadi karamna na hai mapung phana haiba ngamgani jasa leimadi kadai dang lihore ipa aikhoine soibalan bangaktani leimada aina ngasai digi ngai bane ado mahakto makhoi mamaga thaba ama chathoklani aduna chatlaroina lehore aiso ozana aikhoibu ana ngai biramgani khanduna hekta lakjarabani namidang wairam asida leimasu yaudраbanina hayeng oina punna lakjarage haiduna lakjabanina chana ipagida phare phare namit asisu ta kidore aduna na hak chasaroko hayeng oina laklo chalo chalo hoi ba nasa sasari adudi kaya da puksel chamjari ba angangno adu leima sidi aina sum ubada puksel khara sepna uri mahangna khara mapuk ludori ningol mama lukrabine yokpa machani mapa lekhidre adubu leisabi inkhalakpada mangairi bi adubu mapu magi nongdam khona kankhibana mahak ase amaibi haiba sinpham asida khongdarakliba sembiba mapu mana sadongliba amaibi amani leimadi mapam masunale masu ningol gumna amaibi gi sinphamda khongdaraklibi amaibi amani makhoi ani asi lekai tongan tonga leini yam lapnabadi nate aduga leimadi mapu khara luba mita oina tawi ayuki matamni thoinu mapa langda cheng khara puthokduna yangkok ta haplaga wairu singado khaptok haidokli thoinuna imagi thoibiya taribra imagi nakta amukta laungne ima wa haige ima kai leirage haibiyo na salakjari phamu imagi nakta imagi thoibiya ima na ngasi hairiba se pukning changna munna tawko nahi tamba haibase yam lukhraba mani maramdi aibu takbi tambiriba sintak purel haibase mahakbu yamna nolopa ikai khumnaba aduga puksel sengba amasu sanglibani aibu takbi tambiriba laiga pangkhak oiraba makhoida puksel sepa yade oida pada tauge khakkhangano sintak purel oiriba mahakna penbidraba mahairoi ado saman lengmanabaga mayoknarakpa matamda mai khak pakloi adumak mai thibada nangdauribani nahai tamlibana khoigi khwaidagi pharaba matamdi anganba ayuk achikpa ahi ani ase thadok phadeko hoi ma ngasi imana nasadu takpiriba jana kanglon ase nasana ngakna chagani ai thagulon amata kahenjaroi aibu takpi tambiriba sintak purel singda adunidana haibe inbi aigi isani imana thase nahakna nahai mapung phana hairaba kanta khun laikai asigi thabak thoramda
ꯑꯐꯕ ꯉꯥꯛꯇ ꯇꯧꯒꯗꯕꯅꯤꯀꯣ ꯃꯤꯒꯤ ꯃꯐꯝꯗ ꯀꯥꯏꯒꯦ ꯂꯥꯟꯒꯦ ꯈꯛ ꯈꯟꯕ ꯌꯥꯗꯦ ꯑꯩꯒꯤ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯈꯛ ꯇꯧꯐꯔꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯕꯛ ꯈꯨꯗꯤꯡ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡꯅꯤꯀꯣ ꯏꯃꯥꯗꯤ ꯅꯍꯥꯛꯀꯤ ꯑꯃꯥꯏꯕꯤ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤ ꯄꯥꯝꯖꯗꯦ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯥꯅ ꯏꯆꯥꯗ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯏꯃꯣꯝ ꯑꯣꯏꯅ ꯄꯣꯛꯍꯟꯕꯤꯔꯦ ꯀꯂꯛ ꯆꯥꯎꯕ ꯑꯄꯦꯟꯕ ꯅꯥꯏꯗꯕ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯟ ꯀꯅꯥꯅꯗꯤ ꯀꯛꯉꯝꯒꯅꯤ ꯈꯣꯏꯌꯨꯝ ꯃꯇꯤꯛ ꯆꯥꯎꯕꯅꯤ ꯅꯥꯄꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯈꯪꯕ ꯉꯝꯂꯨꯒꯅꯤ ꯃꯈꯣꯏꯒꯤ ꯈꯨꯠꯁꯦꯝ ꯑꯁꯤꯕꯨ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯄꯨꯔꯦꯜꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯅꯠꯇꯦ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯤꯕꯁꯦ ꯃꯩꯇ꯭ꯔꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯛ ꯈꯪꯂꯤꯕ ꯑꯃꯥꯏꯕꯅꯤ ꯑꯣꯟꯊꯣꯛꯅ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯈ꯭ꯔꯕ ꯃꯤꯅꯤ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯊꯧꯒꯂꯣꯟ ꯀꯥꯏꯐꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯑꯗꯣ ꯁꯦ ꯆꯦꯡ ꯑꯈꯩꯕꯁꯦ ꯄꯨꯁꯤꯜꯂꯣ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯛꯂꯣꯀꯣ ꯏꯃꯥ ꯌꯦꯟꯁꯥꯡ ꯈꯖꯤꯛ ꯍꯦꯛꯂꯛꯀꯦ ꯉꯁꯤꯗꯤ ꯉꯥ ꯐꯛꯀ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯑꯁꯪꯕ ꯈꯔꯒ ꯑꯂꯨ ꯑꯅꯧꯕꯒ ꯊꯣꯡꯂꯒ ꯆꯥꯁꯤꯀꯣ ꯑꯗꯣ ꯏꯃꯥ ꯁꯤꯡ ꯑꯝꯇ ꯂꯩꯍꯧꯗꯦ ꯂꯩꯔꯤꯕ ꯁꯤꯡ ꯑꯁꯤꯗꯤ ꯇꯧ ꯑꯀꯪꯕ ꯉꯥꯛꯇꯅꯤ ꯃꯁꯤꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯀꯝꯗꯧꯁꯦ ꯍꯥꯏꯅꯣ ꯏꯃꯥ ꯏꯍꯦ ꯏꯃꯥꯗꯤ ꯁꯤꯡꯒꯤ ꯋꯥꯈꯟꯒ ꯇꯧꯔꯨꯗ꯭ꯔꯦꯗꯅ ꯐꯔꯦ ꯋꯥꯄꯜ ꯑꯁꯤꯗ ꯋꯥꯀꯣꯛ ꯑꯀꯪꯕ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯑꯣꯏꯅ ꯏꯃꯥ ꯄꯨꯕꯤꯔꯛꯂꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯒꯦ ꯁꯣꯝꯗ ꯂꯩꯃ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯔꯧ ꯆꯥꯎꯕꯤ ꯍꯥꯏꯕꯤꯅꯤ ꯃꯆꯥꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯃꯠꯇ ꯇꯥꯛꯄꯤꯕ ꯅꯠꯇꯦ ꯃꯆꯥꯗ ꯐꯠꯇ ꯂꯧꯁꯤꯡ ꯉꯥꯛꯇꯅꯤ ꯇꯥꯛꯄꯤꯔꯤꯕ ꯍꯥꯏ ꯏꯃꯥꯒꯤ ꯁꯅꯥ ꯇꯥꯎ ꯃꯨꯟꯅ ꯇꯥꯎ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯇꯥꯛꯂꯤꯕ ꯄꯥꯎꯇꯥꯛꯁꯦ ꯅꯍꯩ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯅꯤꯉꯣꯜꯗꯒꯤ ꯍꯦꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯉꯣꯟꯗ ꯁꯤꯡꯅꯒꯗꯕꯅꯤ ꯅꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯍꯩꯇꯕ ꯌꯥꯗꯦ ꯈꯟꯒꯗꯕꯅꯤ ꯅꯄꯨꯛꯅꯤꯡꯗ ꯀꯣ ꯑꯗꯨꯕꯨꯅꯦ ꯆꯤꯟꯗꯗꯤ ꯑꯐꯕ ꯑꯊꯨꯝꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯒꯗꯕꯅꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯅ ꯆꯥꯅꯤꯡ ꯇꯥꯅ ꯈꯜꯂꯒ ꯅꯝꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯈꯪꯂꯦꯗꯅ ꯏꯆꯥꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯐꯥꯎꯕꯤ ꯃꯤꯅ ꯄꯥꯝꯅꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯃꯥꯒꯤ ꯁꯅꯥꯊꯣꯏꯕꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯏꯗꯅ ꯍꯥ ꯇꯥꯏꯀꯣ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯖꯒꯦ ꯃꯥꯒꯨꯝꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯇꯤꯛ ꯅꯠꯇꯦ ꯑꯗꯨꯒ ꯏꯃꯥ ꯏꯄꯥ ꯄꯨꯔꯦꯜꯗ ꯍꯪꯈꯤꯕꯁꯤꯅꯕ ꯍꯥ ꯏꯄꯥ ꯁꯤꯅ ꯀꯔꯤ ꯃꯇꯥꯡꯗ ꯁꯣꯟꯒꯗꯕ ꯍꯥꯏꯒꯗꯕ ꯃꯁꯤꯒꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯀꯝꯗꯧꯕ ꯀꯥꯏꯅ ꯍꯦꯛꯇ ꯀꯣꯗ ꯑꯩꯗꯤꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯃꯍꯥꯛꯀ ꯁꯤꯟꯇꯥꯛꯄ ꯄꯨꯟꯕꯁꯦ ꯏꯃꯥ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯄꯪꯒꯅꯨꯅꯦ ꯅꯍꯥꯛꯁꯨ ꯃꯥꯅ ꯍꯪꯕꯒꯨꯝ ꯍꯪꯖꯤꯟꯒꯗꯕꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯄꯨꯔꯦꯜꯒꯨꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯐꯥꯎ ꯌꯥꯏ ꯃꯍꯥꯛ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯈꯪꯂꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯅ ꯏꯁꯥꯅ ꯃꯉꯣꯟꯗꯒꯤ ꯀꯟꯕ ꯃꯍꯩ ꯀꯌꯥ ꯂꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯩ ꯇꯝꯕ ꯇꯣꯛꯄ ꯌꯥꯗ꯭ꯔꯤ ꯄꯪꯒꯅꯨ ꯐꯝꯕ ꯆꯠꯂꯕꯗꯤ ꯍꯤꯞꯄꯁꯨ ꯆꯜꯂꯤ ꯍꯥꯏꯕ ꯄꯥꯎꯔꯧꯁꯦ ꯀꯥꯎꯐꯗꯦꯀꯣ ꯏꯃꯥꯒꯤ ꯁꯅꯥ ꯏꯃꯥꯒꯤ ꯋꯥꯗꯤ ꯅꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ ꯇꯥꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯏꯁꯥꯒꯤ ꯀꯥꯟꯅꯒꯗꯕ ꯂꯩꯔꯕꯗꯤ ꯑꯆꯦꯡꯕ ꯌꯦꯡꯗꯨꯅ ꯅꯍꯥꯛꯀꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏꯒꯤ ꯏꯄꯥ ꯄꯨꯔꯦꯜꯒꯤ ꯃꯐꯝꯗ ꯑꯔꯨꯕ ꯂꯥꯏꯔꯤꯛ ꯀꯌా ꯑꯃ ꯂꯩ ꯑꯗꯨꯅ ꯅꯍꯥꯛ ꯅꯍꯩ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯅꯦ ꯇꯧꯁꯤꯟꯅꯗꯨꯅ ꯂꯩꯈꯤꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯅꯆꯥꯗꯤ ꯏꯄꯥ ꯄꯨꯔꯦꯜꯅ ꯅꯣꯡꯃ ꯍꯥꯏꯈꯤꯕ ꯏꯁꯥ ꯎꯍꯟꯗ ꯌꯥꯕ ꯃꯟꯇ꯭ꯔꯒꯤ ꯂꯥꯏꯔꯤꯛ ꯂꯩ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯗꯨꯅꯤ ꯑꯩꯅ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯍꯨꯔꯥꯟꯒꯦ ꯈꯟꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯃꯗꯨꯇꯪ ꯐꯪꯂꯕꯗꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯏꯍꯩ ꯇꯝꯕ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯗꯧꯅꯤ ꯐꯝꯕ ꯀꯜꯂꯕꯗꯤ ꯐꯝꯃꯦꯟ ꯐꯝꯃꯤ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ ꯉꯥꯏꯕꯕꯨ ꯀꯜꯂꯕ ꯅꯣꯡꯃꯗꯤꯅꯦ ꯏꯆꯥꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯔꯛꯂꯗꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯪꯂꯕꯁꯨ ꯃꯗꯨꯒꯤ ꯑꯄꯪꯕꯤ ꯅꯤꯉꯣꯜ ꯍꯥꯏꯕꯤꯗꯨꯗ
ꯑꯔꯥꯟꯕ ꯀꯣꯛ ꯁꯤꯖꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯉꯣꯜ ꯂꯩꯃ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯃꯍꯩ ꯇꯝꯕ ꯂꯥꯛꯂꯤ ꯏꯆꯥꯁꯥ ꯅꯈꯣꯏ ꯂꯥꯛꯂꯦꯗꯅ ꯂꯥꯎ ꯂꯥꯎ ꯉꯁꯤꯅ ꯀꯔꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯂꯤꯕ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯄꯥꯝꯕꯗꯣ ꯂꯩꯃꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯗꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯒꯤ ꯂꯥꯏꯋꯥ ꯑꯣꯏꯅ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏ ꯂꯩꯃ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ ꯃꯗꯨꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯅꯤꯅꯦ ꯅꯈꯣꯏꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯗꯨꯒꯤ ꯂꯥꯏꯋꯥꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤꯀꯣ ꯅꯤꯡꯉꯣꯅ ꯂꯩꯃ ꯃꯗꯨ ꯀꯣꯟꯅ ꯇꯝꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏ ꯁꯣꯟꯕ ꯇꯝꯂꯤꯕꯅꯤ ꯃꯗꯨ ꯅꯧꯅ ꯑꯃꯨꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯍꯧꯖꯤꯛ ꯇꯝꯂꯤꯕ ꯄꯔꯤꯡ ꯑꯁꯤ ꯂꯣꯏꯊꯣꯛꯂꯒ ꯑꯣꯏꯅ ꯇꯝꯁꯤ ꯃꯗꯨꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩꯗꯨꯅꯇ ꯑꯩꯗꯤ ꯍꯣꯏ ꯍꯣꯏ ꯀꯣꯟꯅ ꯇꯝꯃꯁꯤ ꯂꯩꯃ ꯃꯆꯤꯟꯗꯗꯤ ꯑꯐ ꯁꯥꯔꯤꯕꯅꯤ ꯃꯄꯨꯛꯅꯤꯡꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯏꯆꯥꯁꯥ ꯏꯄꯥꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯗꯨ ꯀꯥꯎꯐꯗꯦꯀꯣ ꯂꯥꯏꯋꯥ ꯑꯃ ꯍꯦꯛ ꯁꯣꯟꯗ꯭ꯔꯤꯉꯩ ꯁꯤꯗ ꯍꯥꯟꯅ ꯁꯣꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯁꯤꯗ ꯍꯥꯟꯅ ꯁꯣꯟꯗ꯭ꯔꯕꯗꯤ ꯁꯣꯜꯂꯤꯕ ꯂꯥꯏꯋꯥ ꯑꯗꯨ ꯇꯦꯟꯕꯥꯂꯣꯏꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯂꯩꯃꯅ ꯏꯄꯥꯅ ꯅꯣꯡꯃ ꯍꯥꯏꯕꯤꯈꯤꯕ ꯅꯣꯡꯃꯥꯏ ꯆꯤꯡꯗꯣꯟꯗ ꯍꯧꯖꯤꯛꯁꯨ ꯂꯥꯌꯥꯝꯕꯨ ꯅꯝꯊꯕ ꯉꯝꯕ ꯊꯥꯡꯁꯥꯡ ꯂꯩ ꯍꯥꯏꯕꯤꯈꯤꯕꯗꯣ ꯃꯗꯨ ꯊꯥꯡꯉꯩꯃꯛ ꯁꯦꯡꯅ ꯑꯋꯣꯏꯕꯃꯛꯀꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕꯖꯥꯠꯂ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯩ ꯍꯧꯖꯤꯛꯁꯨ ꯃꯗꯣ ꯂꯦꯡꯗꯅ ꯂꯩ ꯑꯆꯧꯕ ꯃꯤꯇ꯭ꯔꯪꯅ ꯈꯥꯖꯤꯟꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯩꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯑꯆꯝꯕ ꯑꯃ ꯅꯠꯇꯦꯅꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯃꯥꯒꯤ ꯁꯥꯏꯑꯣꯟꯅꯤꯅꯦ ꯃꯤꯆꯝ ꯑꯃꯅ ꯍꯦꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯑꯃꯅꯤ ꯏꯄꯥꯅ ꯅꯈꯣꯏꯗ ꯋꯥ ꯈꯔꯁꯨ ꯂꯣꯠꯈꯤ ꯃꯔꯝꯗꯤ ꯃꯗꯣ ꯑꯩꯈꯣꯏ ꯑꯃꯅ ꯍꯦꯛꯇ ꯄꯥꯝꯃꯤ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯦ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯁꯤꯟꯇꯥꯛꯄ ꯏꯄꯥ ꯁꯛꯂꯕ ꯑꯗꯨ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯏꯆꯥꯁꯥ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯦꯜ ꯅꯍꯥꯛꯁꯨ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ ꯃꯐꯝ ꯑꯗꯨꯗꯤ ꯂꯥꯏꯄꯣꯛ ꯑꯣꯏꯕ ꯂꯥꯏ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯕ ꯃꯤꯇꯅ ꯆꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯤꯟꯇꯥꯛꯄ ꯏꯄꯥ ꯑꯗꯨ ꯆꯤꯡ ꯑꯁꯤꯗ ꯍꯦꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯒ ꯅꯨꯃꯤꯠ ꯁꯤꯡꯒꯨꯝ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯑꯗꯨ ꯁꯤꯈꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯤ ꯑꯩꯃꯛꯅ ꯄꯥꯒꯦ ꯈꯟꯕꯗ ꯄꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒ ꯆꯤꯡ ꯑꯗꯨꯒ ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯩ ꯅꯤꯡꯉꯣꯜꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯆꯤꯡ ꯑꯗꯨꯗ ꯏꯄꯥ ꯏꯕꯨꯡꯉꯣꯗꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯗꯕ꯭ꯔꯥ ꯀꯔꯤ ꯃꯔꯝꯒꯤ ꯆꯤꯡ ꯑꯁꯤꯗ ꯆꯠꯂꯨꯕ ꯑꯃꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯁꯤꯔꯤꯕꯅꯣ ꯀꯔꯤ ꯃꯔꯝ ꯂꯩꯕꯗꯒꯤ ꯑꯗꯨꯛ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯃꯍꯥꯛꯅ ꯃꯥꯏꯊꯤꯔꯤꯕꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯆꯥ ꯅꯤꯡꯉꯣꯜ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯑꯗꯨꯕꯨ ꯆꯤꯡ ꯑꯁꯤꯗ ꯃꯤꯆꯝ ꯑꯃ ꯆꯠꯄꯗꯤ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯆꯝꯅ ꯆꯠꯄꯅꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯅ ꯆꯠꯄꯅ ꯊꯥꯡꯁꯥꯡ ꯑꯗꯨꯕꯨ ꯄꯥꯝꯕꯒꯤ ꯃꯤꯀꯥꯕꯒꯤ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯆꯠꯈꯤꯕ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗ꯭ꯔꯤꯕꯅꯤ ꯏꯕꯨꯙꯧ ꯃꯥꯕꯨ ꯁꯤꯡꯅꯕꯒꯤ ꯀꯥꯏꯍꯧꯕꯒꯤ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤ ꯂꯧꯔꯤꯕꯅꯤ ꯏꯄꯥꯁꯨ ꯆꯤꯡ ꯑꯗꯨꯗ ꯆꯠꯈꯤ ꯐꯔꯦ ꯏꯆꯥꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯂꯥꯔꯩ ꯂꯥꯊꯨꯞ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯏ ꯃꯁꯤꯗ ꯂꯥꯌꯥꯝ ꯄꯨꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯕꯨ ꯅꯝꯊꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯂꯨꯔꯤꯕꯗꯤ ꯑꯐꯕ ꯃꯔꯝꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯐꯠꯇꯕ ꯃꯔꯝꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯗꯣ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯂꯥꯌꯥꯝ ꯑꯁꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯗꯨꯅ ꯑꯩꯅ ꯇꯧ ꯍꯥꯏꯕꯗ ꯇꯧꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯣꯡꯃꯥꯏ ꯆꯤꯡꯗꯣꯟꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒ ꯊꯥꯡꯁꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯑꯃꯠꯇ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯔꯨ ꯏꯍꯨꯟ ꯇꯝꯗ꯭ꯔꯤꯗꯣ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯆꯠ ꯃꯤꯍꯧ ꯆꯥꯎꯔꯨꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯦꯟꯕ ꯃꯤ ꯑꯃꯠꯇꯗ ꯏꯕꯨꯙꯧ ꯃꯥꯅ ꯊꯥꯡꯁꯥꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯖꯧ ꯍꯥꯏꯅ ꯇꯝꯗꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯆꯤꯡ ꯑꯗꯨꯗ ꯀꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯑꯩꯁꯨ ꯆꯤꯡꯈꯣꯡ ꯌꯧꯁꯤꯟꯕꯗ ꯀꯣꯛ ꯑꯁꯤ ꯌꯥꯝꯅ ꯉꯥꯎꯔꯛꯈꯤ ꯑꯩꯁꯨ ꯃꯥꯏꯊꯤꯔꯅꯤ ꯈꯟꯗꯨꯅ ꯆꯤꯡꯈꯣꯡꯗꯒꯤ ꯏꯄꯥꯁꯨ ꯍꯜꯂꯛꯈꯤꯕꯅꯤ
Leimana Ado ipa ibungo lam chingsinba aduga aigi isa mina uhandabigi laiwa ado naza aidi onthokna hainingkhre hairiba laiwa ado ipana ikhoibusu takpiyu haizari Isa Leima soidana matang matam charaba kanda ipana nakhoida takpigani ko haujiti nakhoi wakhal mapung phadri aduna laiwa asi nakhoina sijinaba mayadri ko khajik phau soinaba yaba natte ko khajik hek soibada awa famda tadoribani ko yamna lukhraba amani ado ngasigidi thengle aduna soida loisilasi ko ngasigi ipa su lai khurumba ama chakadaba ri ngasidi ani de sak manana hoi hairamlaga makhoi sumayu maikai de chanakri karam no angang ani si amatta manari dori Ningol asina mapuksil singdori Leima asi mapuksil khara ludori kari thoklaga ba afaba thabak thoramgidi nongmata hangde lai fataba sanabagi laiwa tinwa ngakta hainingbagi ithil ngakta oina matawri siamdokpada kharadi lurani ihe ei su wakhan khalingai matam masidi yadredana tawriside asumna matam mana khamlubadi yada Magi matamgi khongsati kaifadabana adum hauki asum chatki Ningol Leima makhoi sunami khuding mahai tambadi leplamde asum leptana tamlakpana mapung phana haithoi singthoibi amaibi haibado oinarakle nongmagi namit amani Leima tumin huranbi amagum laklaga mahakbu takpiriba sindak purengi lairik thamliba kada lona changsinkhre puril di pukrida iru maithaduna laikhibana Leimana kada changkhibada mahakti uhaudre Leima khonglei thuna yangna chatkre kanana sum hangna tawriba arolba thabak adu uhaudre hauzikti aina tawba ngamdaba kari amuk leirukhini aingondagi henna haiba am haibi amatta leiraroi aingonda singnarakpa khuding aina lemna amata thararoi khangnidana haibi konthonglomdagi ngang changlak mangol dharida phamlaga machindu kabo pukli Kayamuk yamna khang hairabano khangdre leirak khuding amaibi ningol haidana hainariba aigi sanupi asidi kari su kanadabi uheleba laikai asida leiriba mi singse onthong na su phateda aina haidi aikhoi asida su laktuna la yengba khurumba adumak mayayaba adubo aikhoi asida di tumit phau paidre magi ningol haibi adugi mama masana laikai asisu loina sumkhre osem tawkhre kaidawri ma kanana kari hairak Amuk imana ngang dun layam libasina. Hai, nahak halak labra. Imane, kana haga su khatna chaina banati. Laikai asida leiba mi singse yamna nungshiri dawri. Onthong na misang mikhai nai ba thabak ngakta. Aigi isa asidi karisu oidrabo haiba. Masi chibon ha amai bi ningol di onthong na haikre yamna haibi puksil singbi amai bi ni kaina. Ai se uraga khit heli akhoina tawriba. Michi wa nachi wa tawdana. Ima yam pende laikai asigi ma ong matawsi ima pende haribasini haijasanu ima tawjasanu makhoina yamna haire na thagachaba amaibi ningolgi mathaktani aina paikhalakadoriba mayam ase maigi nongni chudoise hojikti mapa kanana mudolei chindoino aigi changyeng khuding makhoina nuksijariba amaibi mangonda chang tharadabani mabu maru phangna muthatpa haibase nacha aigi lengphadraba wasakni aina matam pumbada khanduna talaklaba ima ha isa na mai paklagadaba kwa aduna haibadi lairik adu isa ginakta leire asini ne natra leire ima kanano hojik aigi lamba pagadaba matik leiba karamba khoyumna aiba thingba ngambage yengba taridana hojikti nungaire sidagi hena nungaiba ama amuk leiraroi aduga ne mapuk phatraba laikai se ichagi matik mayai se khangansi ichagi matik mayai se khangansi mathang nachana loina saruk thonglagadabani ima haujikti kari su khalurano ningolna ima kadai lege amukta mapa langda thokpira o wa amata haizagi ima gi thoibiya kari haibano hairo ima ai thangnaba laikai asida lai khuramba haibado haujik sataba yandre haujik lakpi u haidana haibalak handakti laikai ase kari no matawrakli lai mathi khara phongi aina so amama thingda halakpada adumak thingnei ima
Karino ne ngangi wa asibo imagi thoibi aduna karamna tawrakliba adubu afaba khun asibu kolibu umanglai sing asi oirabadi mafaido lai phataba ma oirabadi misam yamda akaiba piraklabadi khudong kaya saroi hoi ima aisu wakhanse mawan nahandagi khalibani ima hauzik mathi phonglibase afaba laigi sahum nate phattaba laigi sahumne aina ima ki khigadra haidana haidabani kanagi lerak sathauba khongban lalumba tamna lai hanu koksau loin hek sure lerak konsang asida koisa satuna leiraklibase masi kanagumba amana makhoibu kokthoktuna sanarabra haibagi jingnaba poklabani nasa aisu kanagumba amaiba tamkhalakpa mi oika lekai asida yaurabra khangre tawribase phare ima ai thengkhre ai amukta salukige ima yumda lengdana leibiramuko hoi saluro ha ima di ama mathengdaga chatkadabaga onthokna tallebo sidi leimana hauzikti aigi thabak haurage adudi aina tawningliba thabak thawgai singasi mapung phana tawba ngamgadabasi kanabu oigani leire thawai lakpi oina kauthoklage leima akan malairon soli mami sejet oisinduna humangna suma sapumba adu pungluk helubli adubu anam kanba khoyum oibana kaubaga sat hekta lakpi banate thawai lakpi ado amai bi leimana mahaki manakta kauba adu khangba ngamlaktabadagi amai bi leimagi mamangda leplari thawai lakpi he amai bi kari sinthagino nahakna aibu toina kaurakliba ase aibu sanaba haibasi araiba amanate haiba nahak khangdrabara hai lainao taningdi tumina leyo kayam kuire aina nahakpu kauраklibase aibu matam arembada manghanba kauраklabadi satlakpa yadabra taw ngasidagi nahakna aigi teng panglo nahaki su nungti numit khudingi taibang migi asengba masa chaba phanglagadabani khangledana aina haibata yaw yagadra hayo hauzimak sari wasau aina haibata hoyagani haiduna thawai lakpi akiba sakphum amada amai bi leimada yenglaga nokphet tawna hari ngamgani hayo nahaki kari nateng oirabano aigi sak thakpu pigani hairabadi kari gumba pidrabadi aibu phatte haiba yaroi ko amai bi taw munna taw thangnariba lekai asida amai bi ningol kaubi ama leiri mahakna aibu matam pumbada singnari maramdi aigi mingsat pumba mahakna loina lawkre aise amai bi ni haiba phau haina khidre kaungnakre khul lekai asida leiriba miyam asina maram asina hayeng kauba korong nong asidagi nahaki saktamna amai bi ningol gi saktamda onduna khun lekai aduda leiriba mi khudingmak nahaki sakthak oisau makhoini yamna thajariba amai bi ase khun lekai asidagi tangthokhiba manghankhibani aina pamlibase aduga aigi khun asigi mi amata sokpa yaroiko khangledana mahakpu miyamna phattana uhangadawribani asumna miyam asina mahakpu phattana uraklabadi aibu makhoina soidana thajarakani sonarakani mahakna ngamle mahaki lekai gi miyam adu kanba ngamnaba hotnasano khangleko aigi apambase nahakna khangzerani amaibi nahaki sintha kaheloi adudi aisu ihan phamda leizarurage nahaki sintha gi matung inna ai sale amaibi hojikti ningol amaibi ningol nahak kayam heiba amaibi no haibadu yengnaba taridana nahak na aibu namthabadi khak ngamlaroi nangbu lekha tahanba haibase leimagi leng phadraba sari wasakni ahing tanglo leina thenglaba matamni tinmu phataba laimu phataba mayam amadi leira konsangda koisa chali jagoi saba yaw isai sakpa yaw makhoidi nungai mathoi kari makhoi sakthak leirani khanbada tamna laina yengu haujikti aikhoi gi sakthak phanglagani amai bi leimana thawai lakpibu magi mateng pangnaba haiduna kaukthokduna sanakhrabanina
Khongba lalumbana. Achumbani mado. Aikoi di taibang sembiriba mapuna. Fattaba sinthagidamak semkhibani. Aduna thawai lakpigi mateng aikoi natuna kananasu pangba ngamloi. Aikoi di mahaki khongbunaini. Aduna mahaki mapaldagi aikoi ibuk thanna chaba phanglagani. Hanu koksauna. Taibang migi makhut khuchado hawbanida. Chaningbana tinga oro tarini aidi. Thawai lakpina. Taribra aigi khongburoisa. Hauzikti aikhoigi sintha lakle. Aduna hauziktagi aikhoigi sintha panglasi. Hauziktagi hauna. Amaibi ningolgi chagoi nungda oina aikoi pulap chatlasi. Aigi saktamna. Amaibi ningolgi saktamda olagani. Nakhoina aigi iteng panglo. Aduga taibang migi atekpa masa. Ibuk thanna sarasi aikoi. Asi hainaduna makhoi punna haunaduna amaibi ningolgi leikaida satuptuna leikre. Chayol ama haukre. Khun leikai asi hanaga manadaba maong matau kaya ama mathang tawragle. Athengba ahingda mi sibagi kapna launabagi makhon pung thilaga asiba puthokhibagi makhon. Nupi amana yamna akiba khonjel nokpagi makhona leikai asi pumnin ba haibadu oire. Numit pu hek takrabadi leirakon sangda tumit phau pai khidre. Mayum dagi hendok nadre. Ayuk nungthilgi matamda leikagi ahal lamal sing punsinduna wa kaya ama khanari konjona. Isa sa inausa. Handak ikhang khangaudana leikai sida oirakliba asi nongmogi henjalagle. Kana amata numit pu takrabadi leirakon sang kana amata chatnaba ngamdre. Masi aikoi tumina sum yengduna leibadi chumde. Gari karamna tawraklibano haibasi Athouba da thidoktaba yaroi. Sanauna. Ipu nasuna khanjabada masi laitinga mari leinaramgadaba mali. Leikai asida tawribasi kharadi henmalabani. Aidi amaibi ningolna oiramgadra haibagi chingnaba leijai ipu. Dombina. Mado khanaba yai. Aisu mado haige khalamlibane. Makhoigumba laitinga mari leinaba mi oi natanadi asigumba thabak asi misam amanadi oigani thajade. Kunjona. Adu webema. Iminei khong hek uba natabanina. Hek tamingonda taisiluba yabadi nate. Maramdi amaibi ningol asidi. Kun leikai asigi yaifanaba khanjaba isanido. Aduna manani haiduna kit hek namlubadi leibang masa taba watpa haibadu mataido. Aduna karino haibadu mayek sengna khanglaba kanda haisiko. Numidangi matamni thawai lakpiyada amaibi ningolgi saktamda onduna ama matheng marakta thoktuna chali. Somdana sanawada thabak halakpada khara thingdokre aduna kina mayumbu yaurabadi khanduna khongthang adu yangna thangduna lakli. Onthokpani daise yumda numita jinge henjagi khanjabani hek thingdokhida. Lambi asi sumi amati hek chatteda ko tawrise. Tasau sanao kadai japirubano ibungbo. Aisu thenglena chenduna halaklibane nasansu. Ningol nabungdi khangpre hek khangida. Nangna tunglomdagi khangkawe kawrakpasida. Tasau sei thabak halakpani. Ngasidi khara thingdokre. Isandi kadai chaluribano. Tachao aidi lai khurumba ama chalubane. Aisu thengkhrena yumda lakpani. Tasau satpa ubaduda chatminaragena kawrakpanida. Ado ibema leikai na sum aikhoi leikai si lai phataba mathi phong leikai na hainari sibu kamai doribano. Masibu kayam sumbagi. Isandi soidana khanglamgani. Tasau tonga haidunida. Kadaidagi lai phatabano. Leikai asida aisu ichau chauna leiriba asidabo. Ado tasau ngamo khara yauri. Yumda angangsingda pijabiyo. Aikhoigidi chabinaba kanasu leite. Imasu sadi. Hoi. Isanna pirabanina puba taridana. Se tasau. Korino magi ngamoksidi. Kuino ngamoki manam asibu mihing jahing manam namliba sibo. Aigi wakhanarani sibo. Ibema ichangi ngamoga sidi chini hainga la iso cholini sibo. Tachau hainga nate. Taibang migi khutchani yam hawbani. Charaga yengudana mukta. Sanau wahai asida chalibudu chapleplaga ningolda yenglei. Sanau ningolgi oiramliba masak asida masa adu swain laukre. Mana ningolni khandana chatminariba napi asidi taibang mi oiramdre.
mamai tangkhai ama yaudabhi yengbada akibagi masak oirabi ama oiduna leiramle sanaudu khudakta wakhal mangduna leimaida tuthakre thoinuna hai ibema taribrani nangbo launi mapanda kaidawragi ima adu phingliba dubo kana kaidawa yaurage imagi thoibi hauzik leikai asi pumnin nil haure sanaudu lambida siraga taaduna leiramle hairine miyamdo amana hai lai phatabana hatpa mali misi se haidana masi haina hauri ima su sajen chalubani aduda tarakpani ne kaino ne tasau sanaubu siraga leiramliba adusu laina hatpa oigani haina hauriba ko kaino handak lekai asida tawrukliba asibo aina phana yamna laidaina khre adubu kanafam amata khangriba asibo karamba mi oina sanarakpa oigadawribano masi araiba amadi oiraroi ima khangdre khun lekai se hanaga iman manadaba maong matau kaya ama mathang oirakli asigumba asum leptana tawruklabadi lekai asinasu isada lana uraklani kamdawni imagi thoibiye hoi madu asumbo oiba tabani ma aibu yengsinba aingonda atamnana singnarakpa mi amadi leire adubu mahakada kanano haina aina masak khangnaba hotnabani adubu mahaki masak ada mayek singde mami sami oina uduna lei araiba mi amadi mande aduna ima ai athubada ipa puril ginakta chaludaba yadre athubada asuk phataba tawrukliba ase thinghaudrabadi afabadi khak oiraroi ima aduna tawroi magi bema asumna wari saringai lekai gi miyam pumba huptuna ningol gi yumda lakli bisakna fareda namana sa leirambase hai amai bi mi hatpi nangna lai phataba sanaraga khun asida awaba piri basi karigino ha nangna lekai miyam asi tumit kumda khanbran he isia karino haibiri bawa adobo isana lai phataba sanaba su leite kari maramgi aduk phataba thabak adu tawjaruni momona indol aikhoina khangbagini laklibase hauzik khun lekai asida misi mina thogalibase nacha nupi tawba ngambi asinani hauzik lekai ase thogliba lai phataba adu nacha nupi ningol ga masak chap mane khenaba amta leite ai isa su urabani ai su shiramgadabagi samna de hiobane kunjona ibema aikhoi su asu koiba matamsi yengduna leirapani haujikti nongma kangdre misi mina toire ana ayek ngauna phaina naduna siba masing thiba ngamlaktre aduna lekai gi haune ai su pambai leite nakhoi yum asida makha tana leiba aikhoi tasengna pamdre maram asina haujik khul lekai asibu thadoktuna chakro punsina mane karigumba hari basida yadrabadi aikhoi phate habi yaroi nakhoi namana jagi sakse aikhoi khul lekai asida sakwan birano mayeki dina khoi su hatpada matik chap charabane adu mi oibagi minungsi yenglaga chatkhro hari basine ningolna phare lekai gi ipa iton singna aibu thajabi drabanina aina makhatana phane yamna haijarabasu thajabi ga tabal leitre adubo aina lekai asida asukoina leijarakpa asida khun lekai asigi mangna bakhak sinkhidri sinsu siloi kari maramgi aigi khoi tapam mafam asida aina karigi phattaba tawrugani mayamgi apambagi matung ina haujima ikhoi yum asi thadokduna chasaragani aduga aroibo oina haijaningbadi lekai asida kanagumba mi oi amana atamnana thabak asi chatharakpani aduna chiksna lebiyu mayamsu bisakna yare makha yam taraklanu ko mayamgi asawban helabadi nakhoi afaba khak oiroi ko thoinuna ibema lao khun lekai asigi yai phanaba ima isa salasi wa makha taraganu mayam aikhoi yum asibu thadokduna chasarage thoinu ningol kaptuna yum adubu nuksina amuktang yenglamlaga tamina chatkri punsina haujikti mihat pi mama masa leitrabanina khun lekai ase inglani aduna mayamsu yum da hanarase tilamba miyamsu mayum da loina chanakre thoinuna imagi bema haujik po ikhoina kanagi da thunglugani asum aral kari su thidoktaba aikhoi bu hekta iral siba isana khun lekai asigi kaya da khanjaba aduga makhoi mayamna aikhoi bu mi hat pi oina khanba
ꯈꯪꯅꯤꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯏꯆꯥ ꯑꯁꯤꯗ ꯇꯧ ꯍꯥꯏꯍꯟꯈ꯭ꯔꯔꯣꯏꯀꯣ? ꯏꯃꯥ, ꯀꯞꯀꯅꯣ. ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯜꯂꯁꯤ. ꯅꯆꯥ ꯑꯩꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯥꯕꯨꯁꯨ ꯑꯋꯥ ꯏꯄꯥꯛ ꯑꯁꯤꯗ ꯂꯪꯊꯕꯤꯔꯦ. ꯈꯪꯒꯅꯤ ꯑꯩꯕꯨ ꯑꯁꯨꯛ ꯏꯀꯥꯏꯕ ꯄꯤꯕ ꯅꯍꯥꯛ ꯑꯩꯒ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯣ. ꯅꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯒꯅꯤ. ꯁꯔꯤꯁꯣꯟ. ꯊꯣꯏꯅꯨꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯒꯅꯨꯀꯣ. ꯐꯠꯇꯕ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯆꯥꯒꯤ ꯃꯥꯡꯗ ꯂꯦꯞꯆꯕ ꯉꯝꯒꯅꯤ? ꯏꯆꯥꯁꯤꯗꯤ ꯋꯥꯁꯛ ꯑꯗꯨ ꯀꯟꯃꯜꯂꯤ. ꯏꯃꯥ, ꯅꯆꯥꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ. ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ. ꯏꯃꯥ, ꯑꯩ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯅꯆꯥ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤꯕ ꯁꯛꯎꯗꯕ ꯅꯍꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯣ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯂꯩꯊꯛ ꯂꯩꯈꯥ ꯑꯣꯟꯗꯨꯅ ꯊꯤꯔꯛꯂꯒꯗꯕꯅꯤ. ꯏꯃꯥ, ꯑꯩꯈꯣꯏ ꯏꯄꯥ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯆꯪꯖꯐꯝ ꯂꯧꯔꯨꯔꯁꯤ. ꯃꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯏꯆꯥꯒꯤ. ꯃꯗꯨꯅ ꯌꯥꯏꯐꯔꯒꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯆꯠꯈ꯭ꯔꯦ.